ꯑꯗꯤꯇꯤꯌꯥꯒ ꯄꯥꯏꯈꯣꯝꯕꯒꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯊꯣꯏꯁꯅꯥ ꯍꯣꯏꯒꯤ ꯕꯁ ꯃꯇꯨꯡ ꯏꯟꯅꯩ꯫ ꯊꯣꯏꯁꯅꯥ ꯍꯣꯏꯒꯤ ꯂꯩꯔꯛ ꯃꯆꯤꯟꯗ ꯕꯁꯇꯨ ꯈꯥꯝꯃꯤ꯫ ꯑꯗꯤꯇꯤꯌꯥ ꯃꯅꯤꯡꯗꯒꯤ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯔꯣ? ꯁꯥꯔꯣꯏ꯫ ꯀꯃꯥꯏ ꯁꯥꯗꯣꯏꯅꯣ? ꯌꯥꯔꯣꯏ꯫ ꯁꯪꯕꯤꯒꯦ꯫ ꯄꯥꯏꯈꯣꯝꯕ ꯑꯗꯤꯇꯤꯌꯥꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯗ ꯈꯨꯅꯤꯡꯅ ꯊꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯄꯨꯝꯅꯃꯛꯁꯦ ꯅꯪꯅꯅꯤ, ꯅꯪ ꯍꯥꯏꯁꯤꯅꯤ꯫" ꯑꯗꯤꯇꯤꯌꯥ ꯅꯥꯕꯒꯤ ꯃꯕꯨꯛꯇꯨ ꯄꯥꯏꯔꯒ ꯈꯥꯡꯂꯒ ꯂꯩ ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ, "ꯌꯦꯔꯥ, ꯑꯗꯨꯕꯨ ꯀꯩꯗꯧꯒꯦ? ꯅꯥꯔꯤ, ꯏꯟꯇꯦꯁꯇꯥꯏꯟꯒ ꯂꯣꯏꯅ ꯇꯠꯂꯝꯗꯧ ꯃꯥꯜꯂꯤ꯫" ꯄꯥꯏꯈꯣꯝꯕ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕ ꯑꯗꯤꯇꯤꯌꯥꯗ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯛꯇꯨꯅ ꯃꯃꯤꯠꯇꯨ ꯄꯩꯔꯞꯅ ꯌꯦꯡꯉꯤ꯫ ꯑꯗꯤꯇꯤꯌꯥꯅ, "ꯍꯣ, ꯑꯩꯅ ꯂꯥꯟꯕꯅꯤ, ꯌꯥꯔꯦ, ꯅꯃꯤꯠꯀꯗꯣ ꯌꯦꯡꯂꯛꯀꯅꯣ ꯑꯝꯇ, ꯅꯇꯨ ꯆꯪꯈ꯭ꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯂꯩꯔꯛ ꯃꯅꯨꯡꯗ ꯃꯣꯜꯂꯤ ꯆꯠꯈ꯭ꯔꯤꯕ ꯊꯣꯏꯁꯅꯥꯗ ꯊꯤꯜꯂꯤ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯊꯣꯏꯁꯅꯥ ꯆꯠꯈꯤꯕꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯂꯩ ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯇꯞꯅ ꯂꯩꯔꯛꯇꯨꯗ ꯊꯧꯖꯤꯜꯂꯤ꯫ ꯂꯥꯞꯇꯛꯅ ꯏꯟꯅꯩ, ꯅꯛꯁꯤꯜꯂꯨꯕꯁꯨ ꯇꯧꯗꯦ꯫ ꯑꯗꯤꯇꯤꯌꯥꯅ, "ꯚꯥꯏ, ꯑꯩ ꯀꯨꯝꯊꯔꯒ ꯅꯥꯀꯟ ꯑꯗꯨꯝ ꯂꯥꯛꯑꯒꯦ, ꯊꯨꯟꯁꯤ ꯅꯥꯔꯦ." "ꯇꯨꯃꯤꯟ ꯂꯩꯌꯨ, ꯃꯆꯤꯟꯁꯦ ꯇꯨꯃꯤꯟꯅ ꯉꯛꯇ ꯂꯩꯇꯦ꯫ ꯅꯠꯇꯦ, ꯒꯥꯔꯤ ꯈꯨꯊꯧꯁꯦ ꯊꯦꯡꯒꯨꯗꯤ ꯍꯦꯟꯅ ꯇꯞꯄꯤ, ꯁꯨꯝ ꯇꯣꯡ ꯂꯩꯕꯁꯤ ꯋꯥꯔꯦ꯫ ꯅꯪꯁꯨ ꯑꯩ ꯄꯨꯕꯗ ꯂꯨꯝꯃꯝꯅꯤ, ꯑꯗꯨꯅ ꯅꯥꯀꯟꯗ ꯆꯦꯜꯂꯛꯀꯦ, ꯇꯞꯂꯞꯅ ꯍꯥꯏꯕꯅꯤꯗ." ꯄꯥꯏꯈꯣꯝꯕ ꯊꯧꯔꯝꯕ ꯒꯥꯔꯤꯗꯨ ꯈꯝꯈꯥꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯆꯠꯂꯣ, ꯌꯥꯝ ꯇꯥꯅꯤꯡꯗꯦ, ꯉꯦꯉꯥ꯫ ꯃꯇꯥ ꯑꯃꯅꯤ, ꯂꯥꯞꯄꯦ, ꯈꯣꯡ ꯆꯠꯇꯜꯂꯤ, ꯑꯗꯨꯝ ꯇꯣꯡꯉꯒꯦ, ꯀꯩꯝ ꯍꯦꯛ ꯍꯥꯏꯖꯔꯔꯣꯏ꯫ ꯃꯇꯨꯡꯗꯒ ꯆꯕꯦꯡ ꯍꯥꯏꯔꯣ, ꯅꯪ ꯅꯨꯡꯉꯥꯏꯅꯤ, ꯀꯥꯎꯊꯔꯝꯃꯦ ꯍꯟꯗꯛꯇꯤ꯫ ꯑꯩꯀꯣ ꯀꯩꯝ ꯍꯦꯛ ꯍꯥꯏꯖꯔꯔꯣꯏ." ꯄꯥꯏꯈꯣꯝꯕ ꯑꯗꯤꯇꯤꯌꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯊꯧꯕ ꯍꯧꯈ꯭ꯔꯦ, ꯇꯞꯂꯤ ꯂꯥꯞꯇꯛꯅ ꯑꯗꯨꯃꯛ ꯏꯟꯅꯔꯤ ꯊꯣꯏꯁꯅꯥꯒꯤ ꯃꯇꯨꯡꯗ꯫ ꯊꯣꯏꯁꯅꯥ ꯀꯅꯥ ꯂꯥꯛꯏ ꯍꯥꯏꯕ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯗ꯭ꯔꯦ, ꯑꯗꯨꯃꯛ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄꯗꯨ ꯆꯠꯂꯤ꯫ ꯊꯣꯏꯁꯅꯥ ꯒꯦꯠꯇꯨ ꯍꯥꯡꯗꯣꯛꯂꯒ ꯆꯪꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕ ꯊꯣꯏꯁꯅꯥꯅ ꯆꯪꯈꯤꯕ ꯎꯕꯗ ꯉꯥꯏꯍꯥꯛ ꯒꯦꯠꯇꯨꯗ ꯌꯦꯡꯂꯝꯂꯒ ꯒꯥꯔꯤꯗꯨ ꯃꯥꯏ ꯂꯩꯔꯒ ꯍꯜꯂꯛꯏ꯫ ꯑꯗꯤꯇꯤꯌꯥ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯊꯣꯏꯁꯅꯥ ꯍꯣꯏꯒꯤꯁꯦ ꯀ꯭ꯋꯥ ꯀꯩꯊꯦꯜ ꯊꯧꯅꯥꯎꯖꯝ ꯂꯩꯀꯥꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ?" "ꯍꯣꯏ, ꯀꯩꯗꯧꯔꯒꯦ?" "ꯑꯩꯈꯣꯏ ꯅꯨꯄꯤꯗꯣ, ꯑꯩꯈꯣই ꯅꯠꯇꯦ, ꯑꯩꯒꯤ ꯍꯥꯏꯕ, ꯑꯩꯒꯤ ꯅꯨꯄꯤꯗꯨꯁꯨ ꯀ꯭ꯋꯥ ꯀꯩꯊꯦꯜ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏꯗꯩꯅꯦꯕ, ꯏꯔꯥꯞꯁꯨ ꯂꯥꯞꯅꯗ꯭ꯔꯦ, ꯁꯨꯝ ꯍꯥꯏꯐꯦꯠꯇ ꯍꯥꯏꯖꯤꯜꯂꯨꯁꯤꯔꯅ." "ꯍꯩꯔꯥꯡꯉꯤꯉꯩꯗ ꯌꯨ ꯂꯥꯡꯉꯛꯀꯅꯨꯀꯣ, ꯅꯪ ꯁꯤꯅꯤ ꯑꯩ ꯈꯨꯠꯇ, ꯆꯒꯠ ꯉꯥꯡꯉꯛꯀꯅꯨꯀꯣ, ꯏꯟꯊꯔꯝꯅꯤ ꯅꯪ ꯑꯩꯅ." ꯑꯗꯤꯇꯤꯌꯥ ꯃꯆꯤꯟꯗꯨ ꯇꯞꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ, "ꯎꯁꯤꯈꯤꯗ꯭ꯔꯤ, ꯀꯔꯤꯅꯣ, ꯁꯨꯝ ꯍꯥꯏꯕꯅꯤ ꯀꯩꯅꯣ, ꯑꯩꯅꯣ ꯈꯪꯗꯦꯕ, ꯅꯪꯅ ꯅꯇꯨ ꯅꯤꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯏꯇꯨ ꯅꯤꯡꯉꯤ." ꯄꯥꯏꯈꯣꯝꯕ ꯍꯟꯗꯛ ꯃꯨꯛꯇꯤ ꯇꯥꯔꯁꯨ ꯈꯨꯝꯂꯛꯇꯦ, ꯇꯨꯃꯤꯟ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯑꯅꯤꯗꯨ ꯂꯝꯕꯤꯗ ꯋꯥ ꯃꯆꯦꯠ ꯑꯃꯐꯥꯎ ꯉꯥꯡꯅꯗꯦ, ꯇꯨꯃꯤꯟ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯅꯩ꯫ ꯄꯥꯏꯈꯣꯝꯕꯅ ꯑꯗꯤꯇꯤꯌꯥꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯛꯏ꯫ ꯑꯗꯤꯇꯤꯌꯥ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯦ, ꯒꯥꯔꯤꯗꯒꯤ ꯐꯠ ꯀꯨꯝꯊꯈꯤ ꯑꯗꯨꯒ ꯒꯦꯠꯇꯨ ꯍꯥꯡꯂꯒ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯄꯥꯏꯈꯣꯝꯕ ꯒꯥꯔꯤꯗꯨ ꯁꯨꯃꯥꯡꯗ ꯈꯥꯝꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯄꯅꯤ꯫ ꯍꯦꯛ ꯃꯄꯥꯗꯨ ꯁꯣꯐꯥꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯍꯥꯟꯅ ꯌꯦꯡꯂꯨꯗꯦ, ꯑꯗꯨꯃꯛ ꯃꯅꯨꯡꯗ ꯆꯪꯒꯦ ꯇꯧꯏ꯫ ꯏꯕꯣꯝꯆꯥ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯀꯧꯔꯛꯏ, "ꯀꯥꯏ ꯆꯠꯂꯨꯔꯤꯕ?" ꯄꯥꯏꯈꯣꯝꯕ ꯆꯠꯂꯝꯕꯗꯨ ꯂꯦꯞꯂꯒ ꯃꯄꯥꯗ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯊꯕꯛ ꯑꯃ, ꯏꯆꯥꯗꯤ ꯆꯥꯎꯔꯛ ꯁꯥꯡꯉꯛꯑꯦ ꯍꯥꯏꯗꯅ ꯄꯪꯆꯠꯇ ꯆꯠꯂꯤꯕꯅꯤꯅꯦ." ꯄꯥꯏꯈꯣꯝꯕ ꯈꯨꯝꯗꯦ, ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯩ꯫ ꯏꯕꯣꯝꯆꯥ ꯋꯥꯗꯨ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, "ꯇꯧꯅꯨꯀꯣ, ꯃꯇꯝ ꯋꯥꯠꯂꯤ, ꯏꯄꯥꯅ ꯇꯧꯅꯨ ꯍꯥꯏꯁꯤꯅꯤ." "ꯑꯩꯅ ꯀꯔꯤ ꯇꯧꯔꯒꯦ?" "ꯅꯪꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯈꯪꯉꯤꯅꯤ, ꯈꯪꯂꯣꯏ ꯍꯥꯏꯅ ꯈꯟꯒꯅꯨ, ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯉꯤ, ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ." ꯄꯥꯏꯈꯣꯝꯕ ꯁꯥꯎꯔꯞ ꯇꯧꯅ ꯈꯨꯝꯂꯛꯏ, "ꯕꯕꯥꯅ ꯑꯩꯕꯨ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯌꯦꯡꯁꯤꯜꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯕꯨ ꯄꯣꯟꯗ ꯌꯣꯛꯄ ꯎꯆꯦꯛꯀꯨꯝꯅ ꯁꯨꯝ ꯐꯥꯖꯤꯜꯂꯒ ꯊꯝꯕꯤꯔꯒꯦ ꯈꯜꯂꯤꯔꯣ? ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯐꯥꯎꯕ ꯊꯤꯡꯉꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯕꯕꯥ?" ꯏꯕꯣꯝꯆꯥ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯀꯅꯥꯗꯅꯣ ꯍꯥ? ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯀꯅꯥꯗꯅꯣ? ꯑꯩꯁꯦ ꯅꯪꯒꯤ ꯅꯈꯥ ꯇꯥꯕ ꯑꯉꯥꯡꯂ ꯍꯥ? ꯅꯪꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯏꯁꯤ
ꯁꯤꯒꯨꯝꯕ ꯋꯥ ꯃꯌꯥꯝꯁꯦ ꯇꯥꯅꯕꯒꯤꯔꯣ? ꯏ ꯐꯤꯡꯕ ꯃꯇꯝꯅꯤ ꯄꯥꯏꯈꯣꯝꯕ ꯁꯥꯎꯕꯅ ꯃꯥꯡ ꯊꯥꯈ꯭ꯔꯦ꯫ ꯍꯥꯟꯅꯗꯒꯤ ꯈꯔ ꯁꯥꯎꯅꯤꯡꯕꯒ ꯃꯄꯥ ꯆꯥꯟꯅꯈ꯭ꯔꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯈꯟꯊꯔꯨꯕ ꯇꯧꯗꯦ ꯁꯥꯎꯅ ꯃꯄꯥꯗ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯄꯣꯟꯗ ꯌꯣꯛꯄꯨ ꯆꯦꯛꯀꯨꯝꯅ ꯑꯣꯏꯍꯟꯕꯤꯗꯧ ꯁꯔꯨꯛꯄꯨꯗꯤ ꯄꯣꯛꯄꯤꯗꯕꯅ ꯐꯩ꯫ ꯀꯔꯤꯒ ꯄꯣꯛꯄꯤꯔꯝꯃꯤꯅꯣ? ꯑꯩ ꯍꯥꯠꯂꯣ, ꯑꯩꯁꯦ ꯍꯥꯠꯂꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯃꯇꯧꯗꯨ ꯏꯕꯣꯝꯆꯥ ꯏꯪꯉꯪꯉꯛꯏ꯫ ꯅꯣꯡꯃꯇ ꯁꯨꯝꯅ ꯇꯧꯕ ꯃꯇꯧꯁꯤ ꯅꯣꯡꯃꯇ ꯎꯠꯂꯛꯇꯦ꯫ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤꯕ ꯃꯆꯥꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯎꯠꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯏꯕꯣꯝꯆꯥ ꯁꯥꯎꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯈ꯭ꯋꯥꯡꯗ ꯐꯥꯔꯝꯕ ꯕꯦꯜꯗꯨ ꯁꯠꯇꯣꯛꯂꯒ ꯁꯥꯎꯅ ꯃꯆꯥꯕꯨ ꯐꯨꯕ ꯍꯧꯔꯛꯏ꯫ ꯄꯥꯏꯈꯣꯝꯕ ꯃꯈꯨꯠꯇꯤ ꯍꯟꯗꯦ, ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯏꯕꯣꯝꯆꯥ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯁꯣꯜꯂꯤ ꯃꯅꯨꯡꯗꯒꯤ ꯅꯤꯔꯃꯂꯥꯗ ꯊꯣꯛꯂꯛꯏ꯫ ꯇꯧꯅꯔꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯅꯤꯔꯃꯂꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯏꯕꯣꯝꯆꯥ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯥꯝꯗꯣꯛꯂꯤꯕꯗꯨ ꯆꯪꯗ꯭ꯔꯦ꯫ ꯅꯤꯔꯃꯂꯥ ꯃꯆꯥꯕꯨ ꯁꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯄꯗ ꯏꯕꯣꯝꯆꯥꯅ ꯀꯜꯂꯛꯄ ꯃꯄꯥ ꯆꯥꯟꯅꯔꯨꯔꯦ꯫ ꯅꯤꯔꯃꯂꯥꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯟꯈ꯭ꯔꯦ꯫ ꯅꯤꯔꯃꯂꯥ ꯃꯁꯥꯒ ꯁꯣꯟꯖꯕꯒ ꯁꯥꯐꯨ ꯀꯟꯅ ꯊꯥꯔꯛꯄꯒ ꯂꯩꯃꯥꯏꯗ ꯐꯝꯊꯈ꯭ꯔꯦ꯫ ꯏꯕꯣꯝꯆꯥ ꯐꯨꯔꯝꯕꯗꯨ ꯂꯦꯞꯈ꯭ꯔꯦ꯫ ꯏꯕꯣꯝꯆꯥ ꯄꯥꯈꯠꯅ ꯅꯤꯔꯃꯂꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ, ꯑꯗꯨꯒ ꯇꯞꯅ ꯍꯧꯒꯠꯄꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯂꯥ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ? ꯏꯆꯦ, ꯃꯤꯠꯇꯨ ꯄꯥꯡꯉꯨ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯃꯃꯥꯅ ꯂꯩꯃꯥꯏꯗ ꯐꯝꯊꯈꯤꯕꯗꯨꯗ ꯄꯥꯈꯠꯅ ꯈꯨꯔꯨ ꯀꯨꯟꯊꯔꯛꯏ, ꯑꯗꯨꯒ ꯀꯧꯔꯛꯏ꯫ ꯃꯥ, ꯀꯩꯗꯧꯔꯒꯦ ꯏꯆꯦ? ꯒ꯭ꯌꯥꯟ ꯇꯥꯔꯕꯣ? ꯅꯤꯔꯃꯂꯥ ꯇꯥꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛꯇ ꯅꯣꯝꯂꯛꯏ꯫ ꯏꯕꯣꯝꯆꯥꯅ ꯏꯆꯦ, ꯁꯣꯐꯥꯁꯤꯗ ꯑꯃꯨꯛꯇ ꯐꯝꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯝꯆꯥꯅ ꯅꯤꯔꯃꯂꯥꯕꯨ ꯉꯥꯛꯂꯒ ꯁꯣꯐꯥꯗ ꯐꯝꯍꯜꯂꯤ꯫ ꯅꯤꯔꯃꯂꯥ ꯁꯣꯐꯥꯗ ꯇꯞꯅ ꯐꯝꯊꯩ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯄꯥꯏꯈꯣꯝꯕ ꯃꯃꯥꯒꯤ ꯈꯣꯡ ꯃꯄꯥꯗ ꯐꯝꯊꯩ, ꯑꯗꯨꯒ ꯇꯞꯅ ꯃꯈꯣꯡꯗꯨ ꯅꯝꯕꯤ꯫ ꯅꯤꯔꯃꯂꯥ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯇꯥꯃꯣ ꯑꯉꯥꯡꯁꯤꯗ ꯐꯨꯕꯤꯔꯤꯁꯤꯕꯣ? ꯏꯕꯣꯝꯆꯥ ꯃꯆꯥꯅꯨꯄꯥꯗ ꯄꯦꯟꯗꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯩ ꯆꯥꯎꯅꯕꯨ ꯌꯣꯛꯂꯒ ꯃꯄꯨꯕꯨ ꯆꯥꯏ ꯍꯥꯏꯕ ꯋꯥꯗꯣ ꯏꯐꯝꯗ ꯊꯣꯛꯂꯣꯏ꯫ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯏꯆꯥꯗꯕꯨ ꯑꯗꯨꯛ ꯇꯝꯊꯤꯅ ꯐꯨꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯇꯥꯃꯣ? ꯃꯄꯥ ꯑꯩꯅ ꯋꯥꯔꯛꯄꯁꯦ ꯅꯆꯥꯅ ꯌꯥꯅꯤꯡꯗꯕ ꯃꯥꯜꯂꯤ꯫ ꯈꯔ ꯉꯥꯡꯂꯨꯕꯒꯤ ꯁꯥꯎꯔꯤꯕꯅꯤ꯫ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯤꯟ ꯈꯨꯝꯂꯛꯂꯤꯕꯅꯤ꯫ ꯅꯤꯔꯃꯂꯥ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯒꯤꯅꯣ ꯏꯕꯨꯡꯉꯣ, ꯅꯪꯅ ꯅꯄꯥꯕꯨꯡꯗ ꯑꯗꯨꯝꯅ ꯆꯤꯟ ꯈꯨꯝꯂꯨꯔꯤꯕꯗꯨꯕꯣ? ꯏꯃꯥꯅ ꯅꯪꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕꯗꯥꯏꯅꯦ? ꯄꯥꯏꯈꯣꯝꯕ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩ꯫ ꯅꯤꯔꯃꯂꯥ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯅꯄꯥꯕꯨꯡꯗ ꯂꯥꯜꯂꯦ ꯍꯥꯏꯌꯨ꯫ ꯄꯥꯏꯈꯣꯝꯕ ꯍꯟꯗꯛꯃꯨꯛꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯂꯧꯔꯔꯣꯏ ꯍꯥꯏꯔꯤꯔꯣ ꯍꯥ? ꯀꯔꯤꯒꯤ ꯑꯗꯨꯛ ꯑꯅꯝ ꯀꯜꯂꯤꯕꯅꯣ? ꯅꯪꯅ ꯂꯥꯜꯂꯤꯅꯤ, ꯂꯥꯜꯂꯦ ꯍꯥꯏꯌꯨ꯫ ꯄꯥꯏꯈꯣꯝꯕ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯄꯥꯒꯤ ꯃꯈꯣꯡꯗꯨ ꯍꯥꯏꯐꯦꯠ ꯊꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯕꯕꯥ, ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯕꯕꯥꯗ ꯆꯤꯟ ꯈꯨꯝꯂꯔꯣꯏ, ꯁꯣꯏꯈ꯭ꯔꯦ꯫ ꯏꯕꯣꯝꯆꯥ ꯃꯆꯥꯅꯨꯄꯥꯒꯤ ꯂꯦꯡꯖꯨꯝꯗ ꯍꯥꯏꯐꯦꯠ ꯄꯣꯞ ꯄꯣꯞ ꯊꯥꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯏꯄꯥꯅ ꯅꯪꯕꯨ ꯐꯍꯟꯅꯤꯡꯗꯨꯅ ꯀꯔꯤꯗ ꯁꯣꯏꯈꯤꯅꯤ ꯍꯥꯏꯅ ꯄꯥꯈꯠꯄꯒꯤ ꯅꯪꯕꯨ ꯁꯦꯟꯅꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯈꯨꯗꯤꯡꯃꯛ ꯃꯆꯥꯁꯤꯡꯕꯨ ꯁꯣꯏ ꯉꯥꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯦ, ꯑꯗꯨꯅꯅꯤ꯫ ꯑꯩꯁꯨ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ꯫ ꯌꯥꯔꯦ ꯌꯥꯔꯦ꯫ ꯅꯤꯔꯃꯂꯥ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯀꯞꯅꯣꯛ ꯇꯧꯏ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯁꯨꯃꯥꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯧꯀꯣ꯫ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯏ꯫ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯗꯣꯏꯅꯤ, ꯀꯩꯒꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯤꯗꯣ? ꯅꯤꯔꯃꯂꯥ ꯅꯣꯛꯂꯒ ꯏꯆꯥꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯄꯁꯤꯗ꯫ ꯄꯥꯏꯈꯣꯝꯕ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯃꯥ, ꯑꯩ ꯗꯣꯛꯇꯔ ꯑꯣꯏꯈꯤꯗꯣꯏꯅꯤ꯫ ꯑꯩꯅ ꯗꯣꯛꯇꯔ ꯑꯣꯏꯔꯒ ꯃꯃꯥꯕꯨ ꯂꯥꯌꯦꯡꯗꯣꯏꯅꯤ꯫ ꯑꯩꯅ ꯗꯣꯛꯇꯔ ꯑꯣꯏꯔꯗꯤ ꯃꯃꯥꯁꯨ ꯊꯨꯅ ꯐꯔꯅꯤ, ꯑꯗꯨꯒ ꯀꯣꯏꯕꯁꯨ ꯄꯨꯗꯣꯏꯅꯤ, ꯄꯨꯟꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯇꯣꯏꯅꯤ꯫ ꯃꯥꯂꯥ, ꯅꯪꯕꯨ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯍꯥꯏꯕ ꯋꯥꯅꯤ꯫
ꯗꯣꯛꯇꯔ ꯌꯦꯡꯂꯤꯕꯁꯦ ꯅꯥꯕ ꯐꯅꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯋꯥꯈꯜꯗꯣ ꯄꯪꯈꯟꯗ ꯈꯟꯖꯤꯟꯒꯅꯨꯅꯦ ꯅꯪꯕꯣ꯫ ꯅꯤꯔꯃꯂꯥ ꯅꯣꯛꯂꯒ ꯏꯃꯧꯒ ꯃꯁꯛ ꯌꯦꯡꯈꯤꯗꯣꯏꯅꯤ꯫ ꯄꯥꯏꯈꯣꯝꯕ ꯏꯀꯥꯏꯔꯞ ꯇꯧꯅ ꯂꯩ꯫ ꯏꯕꯣꯝꯆꯥ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯅꯣꯛꯂꯒ ꯃꯆꯥꯒꯤ ꯄꯥꯝꯕꯣꯝꯗ ꯄꯣꯞ ꯄꯣꯞ ꯊꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯁꯛ ꯐꯖꯕ ꯏꯃꯧ ꯑꯃ ꯄꯨꯔꯛꯎꯀꯣ꯫ ꯄꯥꯏꯈꯣꯝꯕ ꯃꯄꯥꯅ ꯊꯥꯔꯛꯄꯗꯨꯗ ꯉꯁꯥꯏ ꯃꯀꯩ ꯐꯨꯈꯤꯕꯒꯤ ꯆꯩꯅꯥꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯁ ꯅꯥꯏꯍꯦ꯫ ꯏꯕꯣꯝꯆꯥ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, ꯍꯣꯔꯦꯟ ꯕꯕꯥꯅ ꯍꯤꯒꯥꯏ ꯅꯝꯕꯤꯔꯒꯦ꯫ ꯄꯥꯏꯈꯣꯝꯕ ꯃꯃꯥꯗ ꯌꯦꯡꯂꯒ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯃꯃꯥ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯊꯥꯏꯅ ꯕꯕꯥꯅ ꯑꯩ ꯇꯞꯇꯥꯈꯩ ꯐꯨꯗꯣꯛꯂꯒ ꯀꯣꯟꯅ ꯃꯥ ꯀꯞꯄꯗꯣ? ꯅꯤꯔꯃꯂꯥ ꯅꯤꯡꯁꯤꯡꯂꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛꯇ ꯅꯣꯝꯂꯛꯏ꯫ ꯄꯥꯏꯈꯣꯝꯕ ꯋꯥꯗꯨ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ, ꯉꯁꯤꯅ ꯑꯃꯨꯛ ꯍꯤꯒꯥꯏ ꯌꯩꯕꯤꯗꯣꯔꯦ ꯕꯕꯥꯁꯦ꯫ ꯑꯩ ꯐꯨꯗꯤ ꯐꯨꯗꯣꯛꯂꯒ ꯀꯣꯟꯅ ꯑꯗꯨꯝ ꯀꯩ ꯁꯣꯛꯀꯦꯅ ꯌꯦꯡꯕꯅꯤ, ꯑꯗꯨꯒ ꯃꯣꯂꯣꯝꯒꯁꯨ ꯑꯗꯨꯝ ꯇꯩꯕꯤꯕꯅꯤ꯫ ꯏꯕꯣꯝꯆꯥ ꯅꯣꯛꯂꯒ, ꯏꯆꯦ ꯏꯆꯥꯅꯤ ꯅꯨꯡꯁꯤꯕꯒꯤꯅꯤꯅꯦ, ꯐꯨꯗꯣꯛꯂꯨꯕꯗꯒꯤ ꯅꯨꯡꯉꯥꯏꯇꯗꯅ ꯍꯪꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯃꯌꯥꯝꯗꯨ ꯁꯥꯟꯅꯔꯒ ꯂꯩ꯫ ꯅꯤꯔꯃꯂꯥ ꯋꯣꯝ ꯀꯦꯟꯁꯔ ꯅꯥꯗꯨꯅ ꯂꯩꯕꯅꯤ ꯃꯥꯅ ꯈꯪꯕꯗꯨ ꯁꯦꯀꯦꯟ ꯁ꯭ꯇꯦꯖꯇ ꯑꯣꯏ꯫ ꯐꯅꯕ ꯗꯣꯛꯇꯔꯁꯤꯡꯅ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯤ, ꯍꯥꯟꯅꯒ ꯍꯥꯏꯅꯔꯨꯔꯗꯤ ꯈꯤꯇꯪꯗꯤ ꯐꯒꯠꯂꯤ, ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯍꯥꯟꯅꯗꯧꯅ ꯀꯟꯈꯠꯄꯗꯤ ꯉꯝꯗ꯭ꯔꯤ꯫ ꯄꯥꯏꯈꯣꯝꯕ ꯃꯃꯥ ꯃꯄꯥꯗ ꯃꯥꯒꯤ ꯔꯨꯝꯗ ꯆꯠꯂꯒꯦ, ꯅꯣꯏ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯔꯨꯝꯗ ꯂꯥꯛꯏ꯫ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟ ꯂꯧꯊꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯊꯣꯏꯁꯅꯥꯒꯤ ꯃꯦꯁꯦꯖ ꯑꯃ ꯂꯩꯔꯝꯃꯤ, ꯃꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯩ, ꯑꯗꯨꯒ ꯃꯦꯁꯦꯖꯇꯨ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯤ꯫ ꯃꯤꯅꯤꯠ 5ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯂꯥꯛꯏ꯫ ꯄꯥꯏꯈꯣꯝꯕ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯄꯗꯨꯗ ꯀꯣꯜ ꯐꯠ ꯇꯧꯁꯤꯜꯂꯤ, ꯀꯨꯏꯗꯦ ꯀꯣꯜꯗꯨ ꯐꯠ ꯄꯥꯏꯈꯠꯂꯛꯏ꯫ ꯕꯦꯕ, ꯀꯩꯗꯧꯔꯝꯃꯤꯅꯣ? ꯁꯨꯝ ꯐꯝꯃꯝꯕꯅꯤ, ꯗꯗꯥꯗꯤ? ꯍꯤꯞꯄꯤ꯫ ꯑꯣ, ꯅꯪ ꯉꯁꯥꯏ ꯀꯞꯄ꯭ꯔꯥ? ꯀꯞꯇꯦꯗ, ꯅꯃꯥꯏ ꯉꯥꯡꯂꯒ ꯆꯠꯈ꯭ꯔꯤꯗꯨꯗꯤ? ꯊꯣꯏꯁꯅꯥ ꯉꯛꯂꯞ ꯇꯧꯅ ꯍꯪꯂꯛꯏ꯫ ꯂꯥꯛꯑꯝꯕ꯭ꯔꯣ? ꯄꯥꯏꯈꯣꯝꯕ ꯅꯣꯛꯂꯒ, ꯎꯗ꯭ꯔꯕꯣ ꯑꯩꯕꯣ? ꯑꯁ, ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯕꯨ ꯎꯕꯤꯗ꯭ꯔꯦ꯫ ꯑꯩꯗꯤ ꯗꯗꯥ ꯂꯥꯛꯑꯝꯅꯤ ꯈꯪꯗꯤ, ꯑꯗꯨꯒꯤ ꯀꯅꯥꯝꯇ ꯌꯦꯡꯗꯤ꯫ ꯄꯥꯏꯈꯣꯝꯕ ꯅꯣꯛꯂꯒ, ꯑꯗꯨꯗꯤ ꯍꯥꯟꯅ ꯏꯟꯐꯣꯔꯝ ꯇꯧꯔꯝꯗ꯭ꯔꯦꯗꯅ? ꯊꯣꯏꯁꯅꯥ ꯅꯣꯛꯂꯒ, ꯍꯣꯏ꯫ ꯑꯗꯣ ꯍꯥꯏꯔꯛꯑꯣ, ꯉꯁꯥꯏ ꯕꯤꯗ꯭ꯌꯥꯅ ꯀꯩꯀꯩ ꯈꯔ ꯍꯥꯏꯔꯛꯄ꯭ꯔꯣ? ꯍꯥꯏꯕꯗꯤ ꯏꯕꯥꯅꯤ ꯀꯣꯏꯅꯕꯒꯤ ꯃꯔꯝꯗ? ꯊꯣꯏꯁꯅꯥ ꯈꯨꯝꯗꯦ ꯋꯥꯗꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩ꯫ ꯄꯥꯏꯈꯣꯝꯕ ꯋꯥꯗꯨ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ, ꯅꯪꯅ ꯌꯥꯅꯤꯡꯉꯝꯃꯣꯏ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ꯫ ꯃꯃꯥꯅ ꯅꯪꯁꯦ ꯌꯥꯝ ꯊꯥꯖꯗꯅ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯛꯏ ꯕꯦꯕ꯫ ꯀꯩ ꯋꯥ? ꯏꯃꯧ ꯃꯁꯛ ꯎꯔꯒ ꯁꯤꯒꯦ ꯍꯥꯏ꯫ ꯗꯗꯥ, ꯄꯥꯏꯈꯣꯝꯕ ꯀꯞꯅꯤꯡꯕꯗꯨ ꯍꯥꯏꯐꯦꯠ ꯐꯥꯖꯤꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯁꯨꯝ ꯃꯃꯥꯅ ꯄꯥꯝꯂꯝꯕꯗꯣ ꯑꯩꯁꯨ ꯃꯅꯤꯡ ꯈꯤꯇꯪ ꯊꯨꯡꯍꯟꯕ ꯄꯥꯝꯕ꯫ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯅꯪꯒꯤ ꯑꯆꯧꯕ ꯃꯐꯝ ꯑꯃ ꯀꯜꯂꯤꯕꯅꯤ꯫ ꯑꯩꯅ ꯁꯤ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯐꯥꯖꯤꯜꯂꯒ ꯊꯝꯒꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯅꯪꯅ ꯇꯧꯅꯤꯡꯕꯁꯤꯡꯗꯣ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯇꯝ, ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯇꯣ ꯂꯣꯏꯅꯃꯛ ꯇꯧ, ꯑꯩ ꯊꯤꯡꯉꯣꯏ, ꯕꯕꯥꯅꯁꯨ ꯌꯥꯔꯛꯀꯅꯤ꯫ ꯊꯣꯏꯁꯅꯥ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯉꯥꯡꯁꯤꯜꯂꯨꯗꯦ, ꯇꯨꯃꯤꯟꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩ꯫ ꯊꯣꯏꯁꯅꯥ ꯇꯞꯅ, ꯗꯗꯥ, ꯑꯩ ꯑꯗꯨꯒꯤ ꯋꯥꯗꯣ ꯀꯣꯟꯅ ꯈꯟꯅꯁꯤ, ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯗꯤꯁꯤꯖꯟ ꯂꯧꯕ ꯉꯝꯈꯤꯔꯣꯏ꯫ ꯁꯨꯝ ꯋꯥꯐꯝꯁꯦ ꯅꯪꯉꯣꯟꯗ ꯇꯝꯕꯅꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ꯫ ꯍꯣꯏꯁꯦ, ꯑꯩꯅ ꯀꯔꯥꯏꯗꯒꯤ ꯑꯃꯨꯛ ꯌꯥꯔꯁꯤ꯫ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤꯒꯦ, ꯈꯪꯗꯕ ꯂꯩꯕ꯭ꯔꯣ? ꯀꯦꯃꯤꯁꯇ꯭ꯔꯤ ꯍꯩꯅꯗꯦ ꯍꯥꯏꯅ ꯇꯠꯇꯅ ꯁꯣꯟꯕꯗꯣ ꯈꯔ ꯍꯩꯅꯔꯕꯣ? ꯀꯦꯃꯤꯁꯇ꯭ꯔꯤꯁꯦ ꯄꯥꯏꯌꯦ ꯑꯗꯨꯝ, ꯑꯗꯣ ꯑꯩ ꯃꯥꯁꯦ 4th ꯁꯕꯖꯦꯛ ꯊꯝꯃꯒꯦ꯫
ꯄꯥꯏꯈꯣꯝꯕ ꯅꯣꯛꯂꯒ ꯌꯥꯝ ꯁꯥꯊꯤꯅ ꯍꯩꯅꯗ꯭ꯔꯕ ꯖꯥꯠꯅꯤꯗꯅ. ꯍꯣꯏ, ꯑꯩ ꯇꯜꯂꯦꯕ. ꯍꯣꯏ, ꯀꯥꯏꯗꯦ. ꯍꯩꯅꯗꯕ ꯁꯕꯖꯦꯛꯇꯨꯗꯤ ꯀꯥ ꯍꯦꯟꯅ ꯐꯣꯀꯁ ꯄꯤꯔꯨꯅꯨ. ꯑꯇꯣꯞꯄ ꯁꯕꯖꯦꯛꯁꯤꯡꯗ ꯐꯣꯀꯁ ꯄꯤꯕ ꯍꯧꯔꯣ. ꯑꯦꯛꯖꯥꯝ ꯀꯨꯏꯔꯣꯏ, ꯃꯇꯝꯁꯦ ꯀꯩꯁꯨ ꯈꯪꯍꯧꯗꯕꯅꯤ ꯀꯣ. ꯊꯥ 5 ꯐꯥꯗ꯭ꯔꯤ ꯑꯦꯛꯖꯥꯝ ꯇꯧꯒꯗꯕꯁꯦ. ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯐꯥꯔꯁ ꯋꯤꯛꯇꯗꯤ ꯇꯧꯔꯛꯀꯅꯤꯗꯣ. ꯊꯣꯏꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ. ꯄꯥꯊꯣꯛꯑ ꯂꯩꯔꯤꯛ, ꯑꯗꯨꯒ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯍꯥꯏꯔꯣꯀꯣ. ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯈꯔ ꯌꯦꯡꯉꯨꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯀꯣꯜ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨ ꯊꯝꯅꯈ꯭ꯔꯦ, ꯑꯗꯨꯒ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧꯗꯨ ꯇꯧꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯕꯤꯃꯣꯇꯤ ꯍꯣꯏꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯦ, ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯅꯔꯛꯏ꯫ ꯕꯤꯃꯣꯇꯤꯗꯤ ꯏꯃꯨꯡꯒꯤ ꯀꯔꯤ ꯀꯔꯤ ꯌꯦꯡꯂꯒ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯩꯔꯥꯕ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯐꯣꯟꯗꯨ ꯃꯦꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯕꯤꯃꯣꯇꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯐꯃꯨꯡꯒꯤ ꯃꯆꯤ ꯑꯃꯗ ꯇꯞꯅ ꯐꯝꯊꯩ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯁꯅꯈ꯭ꯌꯥ꯫ ꯃꯩꯔꯥꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ, ꯇꯥꯏ, ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯁꯤ꯫ ꯃꯩꯔꯥꯕ ꯐꯣꯟꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯍꯥꯏꯔꯛꯏ, ꯍꯥꯏꯔꯣ꯫ ꯕꯤꯃꯣꯇꯤ ꯁꯥꯎꯅ ꯐꯣꯟꯗꯨ ꯃꯨꯜꯂꯤ, ꯑꯗꯨꯒ ꯂꯣꯛ ꯇꯧꯁꯤꯜꯂꯒ ꯅꯥꯀꯟꯒꯤ ꯁꯣꯐꯥꯗꯨꯗ ꯊꯝꯈ꯭ꯔꯦ꯫ ꯃꯩꯔꯥꯕ ꯏꯉꯛ-ꯉꯛꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯖ? ꯅꯠꯇꯦ, ꯀꯔꯤꯅꯣ ꯍꯥꯏꯋꯥꯅꯤ? ꯃꯤꯅ ꯉꯥꯡꯂꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯇꯥꯗꯦ, ꯐꯣꯟꯁꯤꯗ ꯑꯉꯥꯡ ꯃꯆꯥꯗꯩ ꯈꯤꯠ ꯍꯦꯜꯂꯤ꯫ ꯅꯪꯒꯤ ꯊꯕꯛ ꯃꯐꯝꯗ ꯅꯪꯅ ꯇꯧꯕꯗꯣ ꯏꯃꯨꯡꯁꯤꯗꯗꯤ ꯇꯧꯕꯤꯔꯛꯀꯅꯨ꯫ ꯃꯩꯔꯥꯕ ꯅꯣꯛꯂꯒ, ꯍꯩꯃ, ꯀꯔꯤꯅꯣ ꯗꯨꯛ ꯁꯥꯎꯔꯤꯗꯨꯕꯣ? ꯑꯩ ꯂꯥꯟꯖꯔꯦ, ꯌꯨꯝꯗꯗꯤ ꯅꯪꯅ ꯆꯥꯎꯏ, ꯆꯨꯝꯃꯤ, ꯌꯨꯝꯁꯤꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯤꯀꯣ ꯅꯪꯁꯦ꯫ ꯑꯣꯀꯦ, ꯑꯩ ꯈꯪꯉꯤ꯫ ꯕꯤꯃꯣꯇꯤ ꯃꯩꯔꯥꯕꯒꯤ ꯀꯔꯦꯝꯅꯕ ꯃꯥꯟꯕ ꯋꯥꯗꯨꯗ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯔꯤꯃꯠꯇ ꯍꯦꯛ ꯍꯥꯏꯖꯔꯣꯏ ꯑꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯂꯒ ꯐꯃꯨꯡꯗ ꯀꯟꯊꯣꯛꯏ꯫ ꯃꯩꯔꯥꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯅꯣꯛꯇꯦ꯫ ꯇꯞꯅ ꯃꯥꯒꯤ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯕꯤꯃꯣꯇꯤꯒꯤ ꯃꯅꯤꯡ ꯑꯣꯏꯔꯞ ꯂꯦꯞꯂꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯏꯆꯦ ꯁꯤꯖ, ꯁꯥꯎꯈꯤꯅꯨ ꯍꯥꯏꯋꯥꯅꯤ, ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯅꯤ, ꯀꯩꯗꯧꯕꯒꯦ? ꯕꯤꯃꯣꯇꯤ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯇꯧꯔꯒ ꯂꯩ꯫ ꯃꯩꯔꯥꯕ ꯋꯥꯗꯨ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ, ꯑꯣꯏꯅꯔꯤꯔꯣ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ? ꯕꯤꯃꯣꯇꯤ ꯇꯧꯔꯝꯕ ꯊꯕꯛꯇꯨ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯗ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ, ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯁꯅꯈ꯭ꯌꯥ, ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯍꯅꯨꯔꯀꯥꯟꯗ ꯀꯔꯤꯒꯤ ꯑꯣꯏꯅꯗꯣꯏꯕ? ꯆꯠꯊꯣꯛꯑꯣ, ꯋꯥꯏ ꯆꯤꯜꯂꯤ꯫ ꯃꯩꯔꯥꯕ ꯅꯣꯛꯂꯒ, ꯍꯣꯏꯁꯦ, ꯑꯗꯣ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ? ꯕꯤꯃꯣꯇꯤ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯅꯤ꯫ ꯃꯩꯔꯥꯕ ꯕꯤꯃꯣꯇꯤꯒꯤ ꯋꯥꯗꯨꯗ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ ꯂꯩ, ꯀꯨꯏꯗꯦ ꯐꯠ ꯍꯥꯏꯔꯛꯏ, ꯌꯥꯔꯦ, ꯆꯞ ꯆꯥꯔꯦ, ꯆꯥꯎꯕ ꯆꯥꯎꯗꯕ ꯃꯁꯥꯒꯤ ꯁꯤꯟꯐꯝ ꯑꯃꯗꯤ ꯄꯥꯏꯖꯔꯦ꯫ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯃꯥꯡꯒꯣꯜ ꯀꯥꯔꯛꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏ꯫ ꯃꯩꯔꯥꯕ ꯅꯣꯛꯂꯒ, ꯌꯥꯝ ꯐꯕ ꯋꯥꯅꯤꯅꯦ, ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯝꯖꯩ꯫ ꯕꯤꯃꯣꯇꯤ ꯀꯞꯂꯤ ꯇꯧꯅ ꯍꯥꯏꯔꯛꯏ, ꯁꯅꯈ꯭ꯌꯥꯗꯤ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏꯅꯦ, ꯑꯩꯗꯤ ꯏꯆꯥꯗ ꯅꯨꯡꯁꯤꯌꯦ, ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯗꯣꯏꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯛꯏ꯫ ꯏꯆꯦ ꯁꯤꯖ, ꯀꯔꯤꯅꯣꯕ ꯀꯞꯈꯠꯂꯛꯏꯁꯤꯅ? ꯑꯩꯁꯨ ꯏꯆꯥꯅꯤꯅꯦ, ꯅꯨꯡꯁꯤꯔꯤꯕꯅꯤꯅꯦ, ꯀꯔꯤꯅꯣ? ꯁꯅꯈ꯭ꯌꯥ, ꯑꯩꯒꯤ ꯏꯆꯥꯁꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦ, ꯍꯧꯖꯤꯛꯇꯗ ꯈꯪꯂꯛꯏ, ꯍꯥꯟꯅꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯣꯏꯅꯕꯅꯤ꯫ ꯃꯥ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯕꯗꯤ ꯏꯆꯤꯛ ꯆꯤꯛꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯃꯩꯔꯥꯕꯅ, ꯅꯤꯡꯉꯣꯜ ꯃꯄꯣꯛ ꯍꯥꯏꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯁꯤꯖ, ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯌꯥꯔꯤꯕꯣ? ꯃꯇꯥꯡꯅꯅꯤ, ꯃꯇꯝꯅꯅꯤ, ꯏꯕꯨꯡꯉꯣꯁꯨ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯗꯨ ꯁꯅꯈ꯭ꯌꯥ, ꯋꯥꯁꯤ ꯀꯔꯤ ꯍꯥꯏꯈꯤꯁꯤ ꯍꯥꯏꯕꯅꯣ? ꯅꯨꯄꯥꯗꯨꯅꯗꯤ ꯒꯤꯔꯤ ꯇꯛꯄꯗ ꯂꯣꯏꯔꯦ ꯍꯥꯏ꯫ ꯅꯨꯄꯥꯗꯨꯕꯨ ꯀꯔꯤ ꯊꯕꯛ ꯇꯧꯏ ꯍꯥꯏꯕꯒꯦ? ꯋꯥꯁꯤ ꯑꯣꯏꯅ ꯂꯩꯔꯤ ꯍꯥꯏ꯫ ꯐꯔꯦ, ꯃꯁꯥꯅꯕꯨ ꯌꯥꯅꯖꯔꯗꯤ꯫ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯣ ꯍꯥꯏꯔꯤꯔꯣ? ꯍꯥꯏꯈ꯭ꯔꯁꯤ, ꯑꯗꯣ
Ibemadi ꯄꯤꯁꯤ ꯂꯣꯏꯒꯗꯧꯕ ꯀꯨꯏꯔꯝꯃꯔꯣꯏꯅꯦ. ꯈꯔ ꯋꯥꯠꯂꯤ. ꯑꯗꯨ ꯂꯣꯏꯔꯛꯄꯒ ꯏꯕꯨꯡꯉꯣꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯛꯄꯒ ꯃꯄꯥ ꯃꯄꯥ ꯆꯥꯅꯍꯜꯂꯁꯤ. ꯏꯕꯨꯡꯉꯣ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯍꯣꯡꯅꯕ ꯍꯥꯏꯅꯕꯤꯌꯨꯁꯨ ꯅꯠꯈꯤꯌꯥ. ꯍꯥꯟꯅ ꯂꯥꯛꯂꯒ ꯋꯥꯗꯣ ꯑꯗꯨꯒ ꯈꯟꯅꯔꯁꯤ. ꯑꯗꯨꯒ ꯀꯣꯟꯅꯒꯤꯅ ꯀꯣꯟꯅ ꯍꯥꯏꯕꯗꯨꯅꯤ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯅꯤꯗꯨ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ. ꯕꯤꯗ꯭ꯌꯥꯒ ꯑꯗꯤꯇ꯭ꯌꯒꯗꯨ ꯐꯣꯟꯗ ꯀꯟꯅ ꯈꯠꯅꯔꯤ. ꯅꯠꯇꯦ, ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯪꯅ ꯇꯧꯔꯤꯗꯣ? ꯀꯩꯅꯣ? ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯊꯣꯏꯁꯅꯥꯗꯣ ꯐꯖꯅ ꯊꯦꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯧꯀꯣ. ꯑꯁ, ꯇꯥꯅꯤꯡꯉꯤ ꯊꯝꯃꯣ. ꯑꯩ ꯇꯨꯝꯃꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜꯗꯨ ꯀꯛꯈ꯭ꯔꯦ. ꯑꯗꯤꯇ꯭ꯌ ꯐꯣꯟꯗꯨ ꯌꯦꯡꯂꯒ ꯇꯞꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯑꯩ ꯄꯦꯜꯂꯦ ꯍꯥꯏꯁꯤꯅꯤ. ꯑꯔꯦꯝꯕꯒꯤ ꯅꯨꯄꯤ ꯀꯣꯏꯖꯔꯝꯃꯦ ꯍꯥꯏꯁꯤꯅꯤ. ꯑꯁ, ꯃꯣꯏ ꯊꯣꯛꯄ. ꯑꯩ ꯀꯣꯛꯀ ꯉꯥꯎꯋꯦ. ꯑꯩ ꯇꯨꯝꯕꯅ ꯃꯔꯨꯅꯤ. ꯇꯨꯝꯃꯅꯤ ꯑꯩ. ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯒꯗꯨ ꯅꯥꯀꯜꯒꯤ ꯇꯦꯕꯜꯗꯨꯗ ꯊꯝꯈ꯭ꯔꯦ. ꯑꯗꯨꯒ ꯐꯩꯖꯨꯞꯇꯨ ꯆꯤꯡꯈꯠꯂꯒ ꯑꯗꯤꯇ꯭ꯌ ꯇꯨꯝꯕ ꯊꯦꯝꯈ꯭ꯔꯦ.